ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯣꯟꯖꯦꯜ ꯑꯃꯅ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯔꯤ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯣꯟꯖꯦꯜ ꯑꯃꯅ꯫ ꯔꯥꯍꯨꯜ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯏ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯅꯠꯇ꯭ꯔꯒꯁꯨ ꯈꯔ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡ ꯑꯃꯗ ꯆꯥꯎꯔꯛꯄꯅꯤ ꯔꯥꯍꯨꯜ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯕ ꯁꯔꯤꯞ ꯐꯥꯔꯛꯄꯅ ꯃꯍꯥꯛ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 22 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯍꯥꯛꯅ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯃꯃꯥꯗ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯃꯃꯥꯅꯁꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯒ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯔꯥꯍꯨꯜꯅ ꯄꯥꯝꯖꯔꯤꯕ ꯒꯥꯔꯤ ꯑꯃ ꯂꯩꯈꯤ꯫ ꯒꯥꯔꯤ ꯑꯗꯨ ꯍꯦꯛ ꯂꯩꯔꯨꯕꯗꯒꯤꯗꯤ ꯔꯥꯍꯨꯜ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯑꯗꯨꯃꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯣꯏꯗꯨꯅꯇ ꯂꯩꯈꯤ꯫ ꯔꯥꯍꯨꯜꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅꯗꯤ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯔꯥꯍꯨꯜ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯈꯤꯒꯗ꯭ꯔꯥ ꯈꯜꯂꯗꯨꯅ꯫ ꯔꯥꯍꯨꯜꯅ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄ ꯈꯨꯗꯤꯡ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯏꯇꯠ ꯇꯠꯇꯅ ꯑꯗꯨꯃꯛ ꯆꯩꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯍꯨꯜꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯉꯥꯎꯁꯤꯟꯅꯕ ꯍꯦꯜꯂꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯔꯥꯍꯨꯜꯒꯤ ꯃꯄꯥꯕꯨꯡꯅ ꯔꯥꯍꯨꯜꯗꯣ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯩꯈꯤ꯫ ꯑꯗꯨꯒ ꯅꯤꯁꯥ ꯆꯥꯁꯟꯕꯒꯤ ꯌꯨꯅꯝꯁꯨ ꯅꯝꯂꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯕꯗ ꯅꯠꯇꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯐꯨꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯔꯥꯍꯨꯜ ꯃꯥꯕꯨ ꯉꯥꯡꯂꯤ ꯁꯛꯂꯤꯕꯗꯨ ꯃꯍꯥꯛꯀꯤ ꯐꯅꯅꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯊꯥꯗꯣꯛꯈ꯭ꯔꯒ ꯃꯆꯥ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯏ ꯍꯥꯏꯕꯒꯤ ꯃꯣꯂꯣꯝꯗ ꯔꯥꯍꯨꯜ ꯃꯍꯥꯛ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯣꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯔꯥꯍꯨꯜꯅ ꯂꯝꯕꯤꯗ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯍꯥꯏꯕꯗꯤ ꯃꯄꯥꯕꯨꯡꯒ ꯃꯍꯥꯛꯀ ꯁꯥꯎꯅꯈꯤꯕꯒꯤ ꯈꯠꯅꯈꯤꯕꯒꯤ ꯃꯔꯝꯁꯤꯡꯗꯨ ꯅꯩꯅꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄꯗ ꯎꯍꯧꯗꯕꯗꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯌꯥꯡꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯃꯗ ꯊꯣꯝꯖꯤꯟꯈꯤ꯫ ꯃꯤ ꯆꯤꯛꯄ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯒꯥꯔꯤ ꯑꯗꯨꯗꯤ ꯌꯥꯡꯅ ꯑꯗꯨꯃꯛ ꯊꯧꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜ ꯃꯍꯥꯛꯇꯣ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯣꯝꯖꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯒꯤ ꯃꯅꯥꯛꯇꯅꯤ꯫ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯔꯥꯍꯨꯜꯕꯨ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯅꯕ ꯄꯨꯕꯤꯔꯛꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕꯗ ꯔꯥꯍꯨꯜꯒꯤ ꯐꯣꯜꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗ ꯐꯣꯟ ꯃꯊꯪ ꯇꯧꯗꯨꯅ ꯀꯧꯈꯠꯂꯤ꯫ ꯑꯗꯨꯒ ꯔꯥꯍꯨꯜꯕꯨꯁꯨ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯃꯆꯥ ꯑꯃ ꯇꯧꯈꯤ꯫ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯃꯗꯤ ꯄꯥꯝꯕꯣꯝꯗ ꯁꯔꯨꯛ 2 ꯊꯣꯛꯅ ꯇꯦꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯤꯂꯥꯡꯄꯥꯇꯤ ꯍꯩꯖꯤꯟꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯥꯍꯨꯜ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯔꯥꯍꯨꯜꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯑꯩ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯔꯥꯍꯨꯜꯒꯤ ꯃꯄꯥꯕꯨꯡꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯨꯝꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯍꯨꯜꯒꯤ ꯃꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯗ ꯈꯟꯅꯔꯒ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯍꯜꯂꯕꯗ ꯔꯥꯍꯨꯜ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯍꯨꯜꯒꯤ ꯃꯄꯥꯕꯨꯡꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯆꯧꯕ ꯂꯩꯀꯥꯏꯒꯤ ꯈꯟꯅ ꯅꯩꯅꯕ ꯑꯃ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤꯒꯤ ꯃꯌꯨꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯉꯟꯇꯥꯅ ꯊꯨꯡꯂꯨꯗꯕ ꯌꯥꯔꯣꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯁꯜꯂꯨꯔꯕꯅꯤꯅ ꯑꯗꯨꯅ ꯅꯃꯥꯅꯆꯥ ꯂꯩꯍꯧꯈꯣ ꯑꯩꯗꯤ ꯆꯠꯂꯒꯦ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯍꯦꯛ ꯂꯥꯛꯄꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯎ ꯍꯥꯏꯔꯝꯂꯒ ꯔꯥꯍꯨꯜꯒꯤ ꯃꯄꯥꯕꯨꯡꯗꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝꯂꯣꯝꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯔꯥꯍꯨꯜꯒꯤ ꯃꯃꯥ ꯑꯃꯗꯤ ꯔꯥꯍꯨꯜ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕꯗ ꯔꯥꯍꯨꯜꯒꯤ ꯃꯃꯥꯗꯣ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ꯫ ꯑꯗꯨꯒ ꯔꯥꯍꯨꯜꯁꯨ ꯃꯁꯥ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯁꯔꯨꯝꯗ ꯂꯥꯛꯇꯨꯅ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯆꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯗꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯍꯤꯞꯊꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯄꯅ
ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯗꯥꯛꯇꯔ ꯔꯥꯎꯟ ꯂꯥꯛꯇꯨꯅ ꯔꯥꯍꯨꯜꯒꯤ ꯑꯅꯥꯕꯗꯨ ꯀꯔꯤ ꯇꯧꯔꯦ, ꯍꯧꯖꯤꯛ ꯆꯤꯛꯄ ꯅꯥꯕ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯔꯥꯍꯨꯜꯅ ꯈꯔꯗꯤ ꯆꯤꯛꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗ꯭ꯔꯦ, ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯌꯨꯝꯗ ꯍꯟꯕꯒꯤꯗꯤ ꯌꯥꯔꯅꯤ, ꯉꯁꯤ ꯅꯨꯃꯤꯠ 2-3 ꯂꯩꯔꯒ ꯌꯨꯝꯗ ꯍꯜꯂꯣ, ꯅꯉꯣꯟꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯗ ꯆꯃꯝꯅꯕ ꯈꯔ ꯂꯩꯔꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯀꯔꯤꯗꯅꯣ ꯆꯃꯝꯅꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯅꯔꯁ ꯑꯃ ꯆꯪꯂꯛꯂꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯔꯥꯍꯨꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯔꯣꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯔꯥꯍꯨꯜꯅ ꯑꯇꯣꯞꯄ ꯀꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯍꯥꯏꯐꯦꯠ ꯎꯈꯤ꯫ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯅ ꯎꯕ ꯃꯇꯝꯗ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯎꯈꯤ, ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯗꯣ ꯃꯇꯨꯡ ꯍꯟꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯂꯩꯔꯝꯈꯤꯗꯦ꯫ ꯅꯨꯄꯤ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯌꯨꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝ ꯑꯃꯗ ꯆꯪꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯍꯨꯜꯅ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯐꯥꯎꯗꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯐꯥꯎꯗꯣꯔꯛꯈꯤꯗꯦ꯫ ꯔꯥꯍꯨꯜ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤꯅꯣ? ꯀꯔꯤꯅꯣꯝꯗꯤ ꯂꯩꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯔꯥꯍꯨꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯃꯤꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯀꯥ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯐꯝ ꯊꯥꯗꯨꯅ ꯑꯃꯗꯤ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯔꯥꯍꯨꯜꯗꯤ ꯏꯍꯩ ꯍꯩꯅꯔꯝꯗꯦ, ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯔꯥꯍꯨꯜꯅꯁꯨ ꯃꯃꯥꯗ ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯊꯦꯡꯇ ꯍꯟꯖꯤꯜꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯨ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯒꯤ ꯃꯃꯥꯅ ꯑꯩ ꯆꯥꯛ ꯏꯟꯁꯥꯡ ꯈꯔ ꯂꯧꯔꯨꯔꯒꯦ, ꯑꯗꯨꯒ ꯆꯥꯅꯕ ꯇꯧꯁꯤ, ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯑꯗꯣ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯕꯒꯨꯝꯅ ꯃꯉꯣꯟꯗ ꯁꯥꯎꯍꯨꯝ ꯐꯪꯏ꯫ ꯃꯤ ꯑꯃ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯊꯣꯛꯈꯤꯕꯒꯤ ꯃꯈꯣꯜꯅꯆꯤꯡꯕ ꯈꯔ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯀꯔꯤꯅꯣꯅꯦ, ꯑꯩꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯃꯤ ꯂꯩꯔꯝꯂꯒ ꯊꯣꯛꯈꯤꯕꯗꯧꯅ ꯇꯧꯔꯤꯕꯁꯤꯕꯣ, ꯀꯅꯥ ꯊꯣꯛꯈꯤꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯔꯥꯍꯨꯜ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯥꯍꯨꯜꯅ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯔꯥꯍꯨꯜꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯅꯨꯡꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯝꯂꯒ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯔꯥꯍꯨꯜꯅ ꯐꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯛ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯅꯔꯁ ꯑꯃ ꯍꯤꯗꯥꯛ ꯄꯥꯔꯒ ꯆꯠꯈꯤꯕꯗꯣ ꯔꯥꯍꯨꯜꯅ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯔꯥꯍꯨꯜꯅ ꯑꯣ, ꯅꯔꯁ ꯑꯁꯤ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯔꯥꯍꯨꯜ ꯃꯅꯨꯡꯂꯣꯝꯗ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯨꯕꯗ ꯀꯔꯤꯅꯣꯝꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯔꯁ ꯑꯗꯣꯝꯗ ꯌꯦꯡꯂꯛꯈꯤ, ꯑꯗꯨꯕꯨ ꯅꯔꯁ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯔꯁ ꯑꯗꯨꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯔꯥꯍꯨꯜ ꯏꯄꯥ ꯄꯥꯈꯠꯅ ꯀꯔꯤꯅꯣꯅꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯁꯤꯗ ꯆꯪꯈ꯭ꯔꯕꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯔꯥꯍꯨꯜ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯃꯊꯪ ꯆꯠꯇꯨꯅ ꯆꯪꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯎꯈꯤꯕ ꯅꯔꯁꯇꯨꯕꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯁꯨꯝ ꯂꯩꯔꯤꯉꯩ ꯔꯥꯍꯨꯜꯒꯤ ꯃꯃꯥꯁꯨ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯁꯨ ꯄꯔꯞ ꯂꯥꯛꯇꯨꯅ ꯃꯃꯥꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯍꯪꯉꯤ, ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯀꯥꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯣ? ꯃꯌꯥꯝ ꯂꯩꯅꯔꯤꯕ ꯋꯥꯠꯁꯤꯗ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯔꯥꯍꯨꯜꯒꯤ ꯃꯃꯥꯅ ꯅꯄꯥꯕꯨꯡꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡꯅꯤ, ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ, ꯀꯩꯁꯨ ꯇꯧꯗꯕ ꯅꯪꯒꯤ ꯅꯈꯨꯠ ꯑꯁꯤꯕꯨ ꯏꯁꯄꯤꯁꯦꯜ ꯋꯥꯠꯇꯒ ꯊꯝꯖꯤꯜꯂꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨ ꯏꯁꯧ ꯂꯥꯡꯉꯤ, ꯄꯩꯁꯥ ꯇꯤꯡꯅꯅꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯀꯩꯅꯣꯝꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ, ꯃꯥꯒꯤꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯗꯒꯤ ꯄꯩꯁꯥ ꯂꯧꯕ ꯌꯥꯅꯅꯕ ꯀꯗꯔ ꯇꯧꯕꯁꯨ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯅ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯒꯤ ꯃꯃꯥꯅ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯅꯪꯕꯨ, ꯃꯤ ꯇꯥꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯉꯥꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯍꯨꯜ ꯑꯃꯗꯤ ꯃꯃꯥꯗꯣ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯔꯤꯅꯣ ꯈꯔ ꯆꯥꯕ ꯊꯛꯄ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯥꯍꯨꯜꯒꯤ ꯃꯃꯥꯅ ꯃꯈꯣꯏꯅ ꯆꯥꯕ ꯊꯛꯄꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯁꯤꯡ ꯑꯗꯣ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ
ꯐꯦꯡꯗꯣꯛꯅꯅꯕ ꯑꯃꯗꯤ ꯍꯨꯟꯗꯣꯛꯄ ꯌꯥꯕꯅ ꯍꯨꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯔꯥꯍꯨꯜꯅ ꯐꯣꯟ ꯌꯦꯡꯂꯤꯉꯩ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯁꯤꯜꯂꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯏ꯫ ꯊꯣꯡꯁꯨ ꯂꯣꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯃꯤ ꯆꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯔꯥꯍꯨꯜꯅ ꯈꯪꯂꯝꯗꯦ꯫ ꯔꯥꯍꯨꯜꯒꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤꯅꯣ ꯊꯕꯛ ꯈꯔ ꯇꯧꯕꯒꯨꯝ ꯀꯣꯔꯣꯛ ꯀꯔꯥꯛ ꯆꯦꯔꯦꯛ ꯆꯔꯥꯛ ꯈꯔ ꯑꯁꯨꯝ ꯇꯧꯏ꯫ ꯔꯥꯍꯨꯜꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯀꯝꯗꯧꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯕꯗꯤ ꯎꯗꯦ꯫ ꯔꯥꯍꯨꯜꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯅꯥꯁꯨ ꯂꯩꯇꯕ ꯏꯍꯥꯡ ꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ "ꯍꯩ, ꯀꯅꯥꯅꯣ ꯅꯪꯅ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯁꯣꯔꯣꯛ ꯆꯣꯔꯣꯛ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯇꯧꯔꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯗꯣ ꯁ꯭ꯋꯥꯏ ꯂꯥꯎ, ꯃꯍꯥꯛꯅ ꯂꯥꯎꯕꯗꯨ ꯃꯥꯁꯨ ꯇꯥꯕꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯔꯥꯍꯨꯜꯗꯣ ꯀꯤꯗꯨꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯣꯛꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯏ꯫ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯔꯥꯍꯨꯜꯅ ꯂꯩꯕꯗꯨ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯔꯝꯗꯦ, ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯍꯨꯜꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯀꯥ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯍꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯒꯤ ꯃꯃꯥꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ 10 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯔꯥꯍꯨꯜꯗꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯕꯗꯣ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯔꯥꯍꯨꯜꯅ ꯆꯪꯁꯤꯜꯂꯒ "ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯁꯤꯗ? ꯍꯥꯏꯕꯗꯤ ꯀꯅꯥ ꯅꯥꯕꯒꯤꯅꯣ ꯂꯥꯛꯄꯤꯔꯝꯃꯤꯁꯤꯕꯣ?" ꯑꯗꯨꯝꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯅꯥꯕꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯔꯥꯍꯨꯜꯅ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯔꯥꯍꯨꯜꯅ ꯍꯦꯛ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ "ꯑꯩꯅ ꯂꯩꯔꯤꯕ ꯀꯥꯗꯣ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛ ꯍꯦꯛ ꯆꯪꯂꯛꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯏ" ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅꯁꯨ "ꯍꯣꯏ, ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯅꯥꯕꯁꯤꯡꯅ ꯉꯁꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯉꯣꯟꯗꯁꯨ ꯋꯥꯔꯤ ꯁꯥꯔꯛꯈ꯭ꯔꯕ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯍꯨꯜꯗꯤ ꯄꯨꯡꯉꯛ ꯉꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯃꯁꯤ ꯈꯪꯂꯤꯕꯅꯣ? ꯅꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯂꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯊꯥ ꯑꯃ ꯐꯥꯔꯛꯀꯗꯔꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯤ ꯍꯧꯖꯤꯛꯁꯨ ꯏꯐ ꯐꯒꯠꯄ ꯎꯗ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯑꯅꯥꯕꯁꯤꯡꯅ ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯉꯣꯟꯗꯁꯨ ꯃꯃꯥꯡꯊꯛꯇ ꯍꯥꯏꯔꯛꯈꯤꯕ ꯀꯌా ꯑꯃ ꯂꯩꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡꯗꯣ ꯗꯣꯛꯇꯔꯁꯤꯡꯅ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ" ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯀꯔꯤꯅꯣ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯔꯥꯍꯨꯜꯅ ꯈꯪꯂꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯍꯨꯜꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯅꯉꯣꯟꯗꯗꯤ ꯀꯔꯤꯃꯠꯇ ꯇꯥꯗꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯇꯥꯗꯦ, ꯃꯔꯝꯗꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯆꯪꯈꯤꯕ ꯂꯩꯇꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯍꯨꯜ ꯇꯧꯐꯝ ꯈꯪꯗꯅ ꯃꯍꯥꯛ ꯎꯪꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ, ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯕꯨ ꯇꯧꯈꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯔꯥꯍꯨꯜ ꯅꯨꯄꯤ ꯑꯗꯨꯗ "ꯐꯔꯦ ꯐꯔꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯔꯥꯍꯨꯜꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯔꯥꯍꯨꯜꯅ ꯌꯦꯡꯂꯒ "ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯁꯤ ꯂꯩꯃꯥꯏꯗ ꯇꯨꯝꯍꯜꯂꯕꯅꯤꯅ ꯇꯧꯔꯤꯁꯦ. ꯑꯩꯁꯤ ꯑꯣꯟꯊꯣꯛꯅ ꯐꯠꯈ꯭ꯔꯦꯗ, ꯄꯩꯁꯥꯁꯨ ꯇꯤꯡꯍꯟꯕ." ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯔꯥꯍꯨꯜꯒꯤ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯗꯧꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯁꯤꯅ ꯊꯦꯡꯕꯒꯨꯝꯅ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯔꯥꯍꯨꯜꯗꯣ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯔꯥꯍꯨꯜ ꯇꯧꯔꯤꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯂꯒ ꯁ꯭ꯋꯥꯏꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯕ ꯁꯤꯔꯤꯜ ꯑꯃ ꯃꯍꯥꯛꯅ ꯁꯦꯒꯥꯏꯗꯨꯅ ꯂꯧꯊꯣꯛꯂꯒ ꯁꯤꯔꯤꯜ ꯑꯗꯨꯒꯤ ꯃꯆꯤꯟ ꯑꯇꯨꯝ ꯑꯗꯨꯅ ꯀꯣꯏꯊꯤꯟ ꯊꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯤꯜꯂꯨꯕꯗꯗꯤ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯊꯤꯜꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯔꯥꯍꯨꯜꯅ ꯇꯧꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯃꯥꯅ "ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ "ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯏꯃꯥ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯍꯨꯜꯒꯤ ꯃꯃꯥꯅ "ꯀꯔꯤꯝꯇꯁꯨ ꯂꯩꯁꯨ ꯂꯩꯇꯅ" ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯗ ꯆꯩꯔꯤ꯫ ꯔꯥꯍꯨꯜꯅ "ꯏꯃꯥꯅ ꯈꯪꯕ ꯅꯠꯇꯦ, ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯇꯧꯔꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯍꯨꯜꯁꯨ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯀꯔꯤꯃꯠꯇꯁꯨ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯗ꯭ꯔꯦ꯫
ꯔꯥꯍꯨꯜꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯁꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯗꯒꯤ ꯃꯀꯣꯛꯁꯤ ꯕꯦꯔꯥ ꯂꯩꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤ꯫ ꯃꯁꯤꯗꯒꯤ ꯔꯥꯍꯨꯜ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯈꯤ꯫ ꯔꯥꯍꯨꯜꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯍꯥꯛꯁꯨ ꯍꯤꯞꯊꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯝꯁꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯕ ꯃꯇꯝꯅꯤ꯫ ꯔꯥꯍꯨꯜ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯔꯥꯍꯨꯜꯒꯤ ꯃꯃꯥꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕꯅꯤ꯫ ꯔꯥꯍꯨꯜꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯍꯨꯜ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ꯫ ꯔꯥꯍꯨꯜ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯔꯥꯞꯄꯗ ꯅꯔꯁ ꯈꯔ ꯂꯤꯄꯠ ꯆꯠꯂꯤ ꯑꯗꯨꯒ ꯑꯅꯥꯕꯒꯤ ꯁꯦꯕꯥꯔꯤ ꯈꯔꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯔꯥꯍꯨꯜ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯍꯤꯞꯊꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯔꯥꯍꯨꯜꯅ ꯍꯤꯞꯊꯅꯕ ꯍꯦꯛ ꯍꯣꯠꯅꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯦ ꯃꯨꯁꯤ ꯃꯩꯉꯥꯜ ꯑꯃ ꯉꯥꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯤꯑꯣꯏ 2-3ꯅ ꯅꯨꯄꯤ ꯑꯃꯕꯨ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯔꯥꯍꯨꯜꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯁꯤꯃꯛꯇꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯛꯇꯨꯅ ꯊꯥꯗꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯀꯔꯛ ꯂꯥꯛꯇꯨꯅ ꯅꯝꯁꯤꯟꯗꯨꯅ ꯐꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯊꯕꯛ ꯑꯗꯨ ꯍꯥꯏꯗꯣꯛꯂꯨꯔꯤꯕꯅꯣ? ꯅꯍꯥꯛꯅ ꯃꯗꯨ ꯍꯥꯏꯗꯣꯛꯂꯨꯕꯅ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯨꯗꯣꯡ ꯊꯤꯒꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯐꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩ ꯃꯇꯨꯡ ꯊꯥꯗꯣꯛꯂꯔꯣꯏ, ꯑꯩꯅ ꯃꯗꯨ ꯁꯣꯏꯈꯤꯕꯅꯤ, ꯅꯈꯣꯏꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈꯤꯗꯕꯅꯤꯅ ꯑꯩꯅꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯁꯤꯖꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯈꯤ꯫ ꯑꯗꯨꯝꯅ ꯑꯣꯠ ꯅꯩꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯔꯥꯍꯨꯜ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯒꯤ ꯃꯃꯥꯅꯁꯨ "ꯅꯣꯡꯉꯥꯜꯂꯦ ꯏꯕꯨꯡꯉꯣ, ꯍꯧꯒꯠꯅꯕ ꯇꯧꯔꯣ" ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯀꯧꯔꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯍꯨꯜꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯇꯝꯃꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯔꯁ ꯑꯃ ꯆꯪꯉꯛꯇꯨꯅ ꯔꯥꯍꯨꯜꯒꯤ ꯍꯤꯗꯥꯛ ꯀꯥꯞꯃꯟꯅꯕ ꯍꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯃꯔꯥꯡ ꯇꯧꯕꯗꯒꯤ ꯔꯥꯍꯨꯜꯅ ꯇꯝꯒꯦ ꯈꯜꯂꯝꯕ ꯃꯪ ꯑꯗꯣ ꯑꯗꯨꯃꯛ ꯇꯝꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯗꯣꯛꯇꯔꯁꯨ ꯔꯥꯎꯟ ꯂꯥꯛꯂꯕ ꯃꯇꯨꯡꯗ "ꯍꯌꯦꯡꯗꯤ ꯅꯍꯥꯛ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯔꯒꯅꯤ, ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯣ ꯑꯗꯨꯗꯨꯒ ꯊꯥ ꯑꯃ ꯐꯥꯕꯒ ꯃꯐꯝ ꯑꯁꯤꯗ ꯆꯦꯛ ꯂꯥꯛꯎ" ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯍꯨꯜꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗꯣ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯔꯥꯍꯨꯜꯒꯤ ꯃꯃꯥꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯕꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯑꯅꯥꯕꯒꯤ ꯁꯦꯕꯥꯔꯤꯁꯤꯡꯒ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯨꯏ꯫ ꯑꯗꯨꯝꯅ ꯔꯥꯍꯨꯜꯅ ꯀꯥ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯔꯥꯍꯨꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯨꯔꯨ ꯋꯥ ꯈꯔ ꯍꯥꯏꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯕꯗꯨꯗ ꯔꯥꯍꯨꯜꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯗꯤ ꯎꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ "ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯅꯪ ꯀꯩꯗꯧꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ "ꯀꯔꯤ? ꯑꯩꯒꯤ ꯀꯥ ꯍꯥꯏꯕ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯍꯧꯅ ꯅꯣꯛꯂꯤ꯫ ꯔꯥꯍꯨꯜꯅ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯎꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯍꯨꯜꯅ "ꯅꯪ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯪꯂꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯑꯩ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯅꯔꯁ ꯑꯣꯏꯗꯨꯅ ꯊꯕꯛ ꯇꯧꯔꯝꯕ ꯅꯨꯄꯤ ꯑꯃꯅꯤ, ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯗ ꯍꯥꯏꯖꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ "ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯄꯥꯡꯒꯗꯧꯔꯤꯕꯁꯤꯕꯨ? ꯃꯃꯥꯡꯊꯛꯇꯁꯨ ꯅꯍꯥꯛꯅ ꯑꯁꯤꯒꯨꯝꯅ ꯀꯥ ꯑꯁꯤꯗ ꯂꯩꯔꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯧꯈꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯍꯣꯏ ꯇꯧꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯩꯅ ꯉꯥꯡꯖꯕ ꯑꯃꯠꯇ ꯇꯥꯗꯦ, ꯅꯍꯥꯛ ꯈꯛꯇꯅꯤ ꯑꯩꯅ ꯉꯥꯡꯖꯕ ꯇꯥꯔꯤꯕꯁꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯔꯥꯍꯨꯜꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ,
ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯀꯔꯤ ꯄꯥꯡꯉꯣ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯒꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯛꯂꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯅ ꯁꯥꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯀꯌꯥ ꯊꯣꯏꯅ ꯂꯥꯛꯄ ꯍꯧꯅꯗ꯭ꯔꯤꯉꯩ ꯇꯥꯟꯖꯥ ꯃꯇꯝ ꯑꯗꯨꯗꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯑꯅꯥꯕꯁꯤꯡꯕꯨ ꯑꯔꯨꯕ ꯂꯩꯅꯥꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯅꯥꯕꯁꯤꯡꯕꯨ ꯃꯈꯣꯏꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯄꯩꯁꯥ ꯆꯥꯎꯅ ꯂꯧꯈꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯈꯪꯂꯛꯄꯗꯒꯤ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯗꯣꯛꯇꯔꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯀꯔꯕꯥꯔꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅꯤꯅ ꯅꯈꯣꯏꯒꯤ ꯑꯅꯥꯕꯁꯦ ꯀꯔꯤꯁꯨ ꯂꯩꯕ ꯑꯅꯥꯕ ꯅꯠꯇꯦ ꯗꯣꯛꯇꯔꯅ ꯄꯩꯁꯥ ꯄꯥꯝꯕꯗꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯂꯨꯔꯤ ꯑꯗꯨꯝꯅ ꯍꯥꯏꯗꯣꯛꯂꯨꯕꯗꯒꯤꯗꯤ ꯑꯅꯥꯕꯒꯤ ꯁꯦꯕꯥꯔꯤꯁꯤꯡ ꯑꯗꯨꯅꯁꯨ ꯁꯥꯎꯗꯨꯅ ꯗꯣꯛꯇꯔꯁꯤꯡꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯅꯔꯛꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯈꯤ ꯑꯗꯨꯒ ꯑꯩꯕꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯕु ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯪꯗꯨꯅ ꯑꯩꯕु ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯑꯉꯥꯎꯕꯤꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯆꯣꯡꯊꯗꯨꯅ ꯁꯤꯖꯈ꯭ꯔꯤ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯕ ꯋꯥꯕꯨ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯇꯥꯍꯟꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯍꯨꯜꯅ ꯑꯗꯨ ꯑꯩꯅ ꯅꯪꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯔꯤꯕꯅꯣ ꯅꯍꯥꯛꯄꯨ ꯍꯥꯠꯄꯗ ꯆꯦꯟꯅꯈꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯄꯨ ꯑꯗꯨ ꯑꯩꯅ ꯊꯤꯔꯒ ꯍꯥꯠꯇꯣꯛꯎꯁꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯠꯇꯦ ꯑꯗꯨꯃ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯅꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯔꯥꯍꯨꯜꯅ ꯀꯔꯤ ꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯈ꯭ꯔꯕꯅꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 15ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯄꯨꯁꯨ ꯑꯅꯧꯕ ꯍꯣꯡꯂꯦ ꯑꯗꯨꯒ ꯗꯣꯛꯇꯔꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯍꯣꯡꯂꯦ ꯑꯗꯨꯒ ꯌꯥꯝꯁꯨ ꯆꯥꯎꯈꯠꯂꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯊꯕꯛꯁꯨ ꯇꯧꯔꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯏꯃꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯔꯤꯕꯔꯥ ꯆꯪꯂꯤꯕꯔꯥ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯗꯣ ꯌꯥꯝꯅ ꯁꯣꯜꯍꯧꯔꯕꯅꯤ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯁꯤꯟꯕꯤꯔꯨꯁꯨ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯍꯨꯜꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯣꯏꯔꯕꯗꯤ ꯅꯃꯥꯗꯣ ꯁꯤꯔꯝꯕꯁꯨ ꯌꯥꯔꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯍꯦ ꯑꯄꯪꯕ ꯀꯔꯤꯅꯣꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯅꯔꯁ ꯑꯣꯏꯅ ꯄꯨꯕ ꯃꯇꯝꯗ ꯏꯃꯥꯗꯣ ꯁꯨꯝꯗꯒꯤ ꯆꯍꯤ 95ꯃꯨꯛꯇꯃꯛ ꯉꯥꯏꯔꯤꯕꯅꯤ 95ꯗꯨꯗ ꯆꯍꯤ 15 ꯇꯤꯟꯁꯤꯜꯂꯕꯗꯤ ꯆꯍꯤ 60ꯃꯨꯛꯇꯅꯤ ꯑꯗꯨꯒ ꯀꯝꯗꯧꯅ ꯁꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯍꯨꯜꯅ ꯑꯗꯨꯒ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏ ꯑꯇꯩꯗꯤ ꯁꯤꯈ꯭ꯔꯤꯕꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯃꯈꯣꯏꯗꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯍꯨꯜꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯗꯒꯤ ꯔꯥꯍꯨꯜꯅ ꯐꯔꯦ ꯑꯩꯒꯤ ꯈꯨꯠꯁꯦ ꯅꯥꯕ ꯍꯦꯛ ꯐꯕꯒ ꯅꯪꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯩꯅ ꯅꯪꯒꯤ ꯏꯃꯥ ꯑꯗꯨꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯈꯤꯒꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕꯗꯣ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯐꯩ ꯑꯗꯨ ꯅꯠꯇꯗꯨꯅ ꯅꯝꯊꯥꯛ ꯇꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯛꯄꯨꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯈꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯔꯥꯍꯨꯜꯒꯤ ꯃꯃꯥꯗꯣ ꯔꯥꯍꯨꯜꯅ ꯉꯔꯪ ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯗ ꯔꯥꯍꯨꯜꯗꯤ ꯃꯇꯣꯝꯇ ꯐꯂꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯍꯨꯜꯒꯤ ꯃꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯥꯍꯨꯜꯅ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥꯟꯅꯕꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯔꯥꯍꯨꯜꯁꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯃꯃꯥꯒ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯃꯥꯗꯣ ꯆꯥꯛ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯁꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯩꯅꯗꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯒ ꯃꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯃꯥꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯀꯥꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯅ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯆꯠꯂꯕꯁꯨ ꯑꯇꯩ ꯃꯐꯝꯗ ꯆꯠꯂꯕꯁꯨ ꯔꯥꯍꯨꯜ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯈꯤꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯔꯥꯍꯨꯜꯅ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯍꯨꯜꯁꯨ ꯗꯤꯁꯆꯥꯔꯖ ꯇꯧꯕꯒꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯀꯨꯝꯅꯕ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯔꯥꯍꯨꯜ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ
ꯃꯍꯥꯛꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯩꯃꯤꯟꯅꯔꯤꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ ꯃꯌꯨꯝ ꯍꯦꯛ ꯌꯧꯈꯤꯕꯗꯒꯤꯗꯤ ꯃꯃꯥꯟꯅꯕ ꯃꯊꯪ ꯂꯥꯛꯄ ꯑꯃꯗꯤ ꯃꯔꯤ ꯃꯇꯥ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯀꯌꯥ ꯑꯃ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯀꯥꯎꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5-6ꯅꯤ ꯍꯧꯈ꯭ꯔꯦ ꯔꯥꯍꯨꯜ ꯅꯨꯃꯤꯗꯥꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯐꯤꯂꯝ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯍꯥꯛꯀꯤ ꯇꯁꯦꯡꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯃꯛ ꯀꯥꯎꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯍꯨꯜꯅ ꯐꯤꯂꯝ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯕꯒꯤ ꯑꯦꯂꯥꯔꯝ ꯈꯤꯡꯂꯛꯈꯤ ꯔꯥꯍꯨꯜ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯍꯥꯛꯀꯤ ꯐꯤꯂꯝ ꯑꯗꯨꯒꯤ ꯔꯥꯒꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯔꯥꯍꯨꯜꯒꯤ ꯀꯣꯛꯇꯣꯜꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯁꯞ ꯂꯥꯎꯅ ꯂꯦꯞꯄꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯋꯪ ꯂꯥꯎꯅ ꯐꯪꯉꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯅꯣꯡꯈꯠꯇꯨꯅ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯐꯤꯂꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯋꯪ ꯂꯥꯎꯅ ꯁꯝꯂꯒ ꯆꯠꯈꯤꯕꯒꯤ ꯃꯃꯤ ꯑꯃ ꯍꯥꯏꯐꯦꯠ ꯃꯍꯥꯛꯅ ꯎꯈꯤ ꯃꯗꯣ ꯃꯍꯥꯛꯀꯤ ꯅꯥꯛꯆꯦꯛꯂꯣꯝꯗꯅꯤ ꯍꯥꯏꯕꯗꯤ ꯐꯣꯟ ꯄꯥꯏꯔꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯥꯏꯔꯣꯝꯗ ꯃꯤ ꯑꯃ ꯀꯣꯛꯇꯣꯜꯂꯣꯝꯗꯒꯤꯅ ꯈꯨꯌꯥꯔꯣꯝꯗ ꯁꯠ ꯆꯠꯈꯤꯕꯒꯤ ꯃꯃꯤ ꯁꯥꯃꯤ ꯑꯃ ꯎꯍꯧꯈꯤ ꯃꯗꯨ ꯎꯕꯗ ꯔꯥꯍꯨꯜ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯣ ꯁꯠ ꯂꯥꯎꯅ ꯊꯥꯡꯊꯩ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯕ ꯎꯗꯦ ꯔꯥꯍꯨꯜꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯃꯃꯤ ꯁꯥꯃꯤ ꯑꯃ ꯁꯠ ꯂꯥꯎꯅ ꯆꯠꯈꯤꯕ ꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛꯇꯪ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯍꯦꯔꯥ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤꯠꯇ ꯄꯥꯎꯡ ꯎꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯐꯤꯂꯝ ꯑꯗꯣ ꯑꯃꯨꯛ ꯌꯦꯡꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯈꯨꯌꯥꯔꯣꯝꯗ ꯃꯤꯑꯣꯏ ꯑꯃ ꯃꯀꯣꯛ ꯂꯤꯈꯠꯂꯒ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨ ꯔꯥꯍꯨꯜꯅ ꯍꯥꯏꯐꯦꯠ ꯎꯕꯗꯒꯤ ꯁꯠ ꯂꯥꯎꯅ ꯂꯩꯊꯗꯨꯅ ꯈꯨꯌꯥꯔꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯃꯤ ꯑꯃ ꯁꯠ ꯂꯥꯎꯅ ꯄꯥꯛꯊꯈꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯔꯥꯍꯨꯜ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯈꯨꯌꯥ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯑꯁꯨꯝ ꯍꯩꯔꯛꯂꯤ ꯀꯔꯤꯅꯣꯃꯗꯤ ꯀꯥ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈ ꯑꯃꯗꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯨꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯀꯔꯤꯝꯇꯗꯤ ꯂꯩꯇꯦ ꯃꯁꯤꯗꯒꯤꯗꯤ ꯔꯥꯍꯨꯜꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯃꯇꯝꯁꯤꯕꯨ ꯀꯌꯥꯝ ꯊꯦꯡꯂꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕꯗꯗꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯗꯨꯅ ꯂꯩꯔꯝꯂꯕꯅꯤ ꯔꯥꯍꯨꯜꯅ ꯃꯇꯝꯁꯦ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯤ ꯑꯩꯁꯨ ꯇꯨꯝꯃꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯇꯨꯝꯃꯅꯕ ꯍꯦꯛ ꯍꯣꯠꯅꯕꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯒꯣꯔꯣꯛ ꯂꯥꯎꯅ ꯆꯤꯡꯂꯒ ꯔꯥꯍꯨꯜꯒꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯤꯡꯁꯤꯜꯂꯛꯈꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯔꯥꯍꯨꯜꯗꯣ ꯐꯃꯨꯡꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯔꯪ ꯆꯣꯡꯂꯒ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯣꯡꯊꯔꯛꯏ ꯑꯗꯨꯒ ꯖꯒꯥ ꯑꯃꯗ ꯆꯦꯟꯊꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯆꯧꯀ꯭ꯔꯤ ꯑꯗꯣ ꯒꯔꯛ ꯂꯥꯎꯅ ꯆꯤꯡꯂꯝꯂꯒ ꯐꯃꯨꯡ ꯑꯗꯨꯒ ꯇꯞꯅ ꯗꯣꯡ ꯂꯥꯎꯅ ꯊꯦꯡꯖꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯨ ꯇꯝꯅꯔꯕ ꯖꯥꯠꯂꯥ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯩ ꯏꯃꯥꯗ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯆꯧꯀ꯭ꯔꯤ ꯑꯗꯨꯒꯤ ꯃꯤ ꯐꯝꯐꯝ ꯑꯗꯣ ꯔꯥꯍꯨꯜꯂꯣꯝꯗ ꯁꯠ ꯂꯩꯁꯜꯂꯛꯏ ꯔꯥꯍꯨꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯕ ꯇꯧꯕꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯑꯃꯗꯤ ꯃꯄꯥꯕꯨ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ लाउदुना कौखी अदुमना महाना कौरिङै तंजा अदुमकदा का अदुकी मैसिंदो तपना तपना ममथरक्ली आसुमना ममथरक्पा अदुता हौजिक्ति राहुलदो किखिबना अमुक्तोइबा कन्ना लाउदुना खांगली तंजा अदुमकदा चौकरी अदो महाके मनाक्ता तपना तपना असुम चंगसिल्लक्ली राहुल जगा अमदा मुक्चिनबा होनबदा महाक चेनबा ngamlamdi मसिदगिदी चौकरी अदुकी हेक मया अदुता नुपी अमा तपना तपना फंबगे सत्तम अमा फाउदोरखी चौकरी अदुता नुपी अमा फंबगे सत्तम अमा उरकपदुता राहुलना नंग कनानो हाइदुना हंगी मतम अदुता नुपी अदुना नहांगना इंगोंदा करी हाइरमखी हॉस्पिटल दा नंगा इगा हाइनखि वफम हुजिक नंगना काउरिबा करिगिनो हाइदुना नुपी अदुना यामना साउना महाना फमलिबा चौकरी अदो लाक्तुना लंगलखी अदुम लंगकपदुदा राहुलना पाक्था होबदगी चौकरी अदुना थोंगरुदा थोमजनबदगी चौकरी अदुसु खरा मखैदि टेकले अदुबु पाक्था होवरिना राहुलदी असोक अपनदी यहोद्री
Rahul jaga amada chenthoklaga nang kanano haibasida aduma hangduna leiri nupi aduna sauningmagi mayaina yamna kana laukalapkada Rahul gi akoibada leiriba mahaki fruit firon amati lyric sing ado malhong maram khangdana pungsai chaikhaituna mafam aduda sakhairaka tari mafam aduda akan manungsi susitkri tawdiyo puna mangasi Rahul di manga chap manarabani nahana pamlibase karino ai nangina tiang panglagi haiduna Rahul na kana lauki adumna torokpadu da nupi aduna hayengmak aigi yumda chatkadabani asumna haramlaga nupi aduna makhoi yum taba lambi ado Rahul da taklami Rahul na mafam ado handaki su hauna khangba mafam oirambadaki ai sodina chatlagi haiduna Rahul na thajaba pikri masidagi di mahaki mamangda koipai paiduna mahaki manakta amuk chongsan amuk chongthok saukrida amuk pham amuk mang tawduna leiriba nupi aduna phai chatkadabani hek chatrabadi nahake thawai merelbu aina hayenge numita lawgani haramlaga nupi ado pham marang khangdana mangki nupi aduna hek mangkhibaga mafam aduda ngale balapsing ado tamna amuk ngan thoraki mafam aduda pungchai chai khairambadubi chakhaiduna leiri aduga nusit kana silambadudi chap lepkhri Rahul tamna lalaga phamung aduta makhong yantharaga phamli kaasi ki manungda adu kana nungsi silibadubu karai digi nungsi no haiduna mathamoida khanjari lai haibase angakpani ko mokoidi shakti phajana lei haiduna wakhan mawon khali karigumbada nupi aduna haramliba pham aduda chattuna mama adubu kanuburi kamdauri haibato yengsiludaba taragadi mahak sodina siragani aduna ai sodina mama do kamdauri ke haibadu yengsilurage khanduna mahak hayengidamakta sem sakhri aduga saiba punamak do loinamak loisinki masigi matung Rahul loisin khamjamba pungloi lorakpada pung ama khara heli ani taduna leiramlei Rahul phamung aduda long hiptharaga hayengsi kana chatsigi mahakti makhut jadabanina gari thobusu yaroi haiduna wakhal khali aduga mamanaba amabu hauduna chatlagi khanduna mahak adumak tumthakri mathangi ayukni Rahul mamanaba aduga hauduna mafam aduda haibati mahaki mamang amadi mahaki masada mahaki akoibada koya chatpa nupi aduna hairamba mafam adugi manakta chananabagidamakta thaudurakhi lambida Rahul gi manaba aduna kadaida noi khoina chalibasibo haiduna hangi matam aduta Rahul na mangoda tholiba thautok sing ado wari liduna khangalli madu tabada Rahul gi manaba aduna thok thak oru parudaba film gi mawong mali haiduna sairi adubu Rahul na aisu ahar mata yama thajarudabari adubu aigi thawai phawba lawge torokpa amadi aigi imai tamna langakhiba chokri aduda aigi maithongda palamlabadi ai siramgani haiba wakhalasi khalubadagi khongthanga sa paikalaklibani bud bread til laigi thabaga sidi masa da thokchiba phawbadi kana amatan thajadabani aduna aisu thajaramdabado aigi thajari haiduna Rahul na yama thajana tamli wafam madu tabada Rahul ke manaba aduna fare stilasi la o haiduna makoi ani punna sum lakwana haujikti Rahul na khangba khungang ado yokshallakli khungang adu gi miyoi singda Rahul gi manakta laklamba nupi aduna hairamba mahagi mamagi maming do hangduna sum thirakpada haujikti yum ama thenggari yum adu gi sumangda leplaga kana yum masta leibagi haiduna kauri matam aduda nupi ama thoroklaga kana hangbuno ibungobo haiduna hanglubada Rahul na yum asi Meenakshi ki yum oibirabra haiduna hangi nupi aduna Meenakshi hairibadu ai samangni haiduna masak takli matam aduda Rahul na mahana hospital da thingnakiba nupi adugi matangda wari punamak liduna khangalli hariba nupi ado ngasidagi na chahi 15 muki mamangda leikidrabani chumra haiduna hangbada wafam punamak chumduna leiramli masidagidi Rahul na hospital da leiriba nachanupi gi thawai manel aduna aigi ina katatna laktuna karam palibagi yenguso hangluso haiduna aibu tharakpani hojikti ai amuk chatlagi asupna Rahul na hairakpada Meenakshi na ngaiko adu warabadi masigi potse mangonda pikho masine hek piriba phawdi mahak hospital la adumak leiragani mahak thawai ado leramlenda jawba ngamnaroi haiduna luman machet amana yomba karino ma pirakli mado Rahul na hangdoktuna jenglubada khudok ama oiduna leramli hairiba khudok asi Meenakshi ki machanupi aduna puriba hospital adudagi miyoi amana Meenakshi ki machanupi aduna leiramba ka adudagi phangkhibani haiduna porakhibani hariba khudok wasi Meenakshi ki machanupi aduna yamna section na luna chana tawjaba khudok amani
ꯃꯍꯥꯛꯀꯤ ꯊꯋꯥꯏꯅꯤ ꯈꯟꯗꯨꯅ ꯊꯝꯖꯔꯤꯕ ꯈꯨꯗꯣꯞꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤ ꯃꯍꯥꯛꯅ ꯍꯦꯛ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯛꯄ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯁꯤ ꯃꯉꯣꯟꯗ ꯆꯥꯔꯕ ꯃꯇꯝꯗ ꯁꯤꯈꯤꯕꯅꯤ꯫ ꯈꯨꯗꯣꯞ ꯑꯁꯤ ꯃꯍꯥꯛꯅꯁꯨ ꯅꯣꯡꯃ ꯏꯔꯨꯖꯕ ꯆꯠꯄꯗ ꯈꯨꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯤꯅꯥꯛꯁꯤꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤ ꯄꯨꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯆꯠꯂꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟꯗꯁꯨ ꯃꯍꯥꯛꯅ ꯈꯨꯗꯣꯞ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯀꯝꯗꯧꯅ ꯄꯤꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯒꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯗ ꯇꯝꯂꯤ꯫ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯔꯥꯍꯨꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ, ꯊꯥꯖꯕꯁꯨ ꯏꯉꯝ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯍꯨꯜꯅ ꯐꯔꯦ, ꯑꯩ ꯈꯨꯗꯣꯞꯁꯦ ꯀꯅꯥꯗ ꯄꯤꯒꯗꯧꯔꯤꯕꯅꯣ, ꯑꯩ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯅꯪꯒ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯌꯨ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯍꯨꯜꯗ ꯄꯤꯔꯝꯂꯒ ꯃꯍꯥꯛꯁꯨ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯔꯥꯍꯨꯜ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ, ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯈꯨꯗꯣꯞꯁꯤꯕꯨ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅꯕꯨ ꯄꯨꯈꯤꯒꯗ꯭ꯔꯣ? ꯑꯗꯨꯝꯅ ꯍꯪꯕꯗ ꯔꯥꯍꯨꯜꯅ ꯂꯥꯏꯒꯤ ꯃꯅꯝꯗ ꯂꯧꯏ ꯍꯥꯏꯔꯤꯕꯗꯨꯗꯤ ꯈꯨꯗꯣꯞ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯈꯤꯔꯣꯏ ꯀꯩꯁꯨ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯗꯣꯞ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯅ ꯁꯥꯕ ꯄꯣꯠꯅꯤ, ꯃꯁꯤ ꯃꯍꯥꯛꯅ ꯃꯃꯤꯡꯇꯤꯒꯤ ꯑꯣꯏꯅ ꯄꯨꯈꯤꯗꯧꯔꯤꯕꯅꯤ, ꯈꯨꯗꯣꯞ ꯑꯁꯤꯕꯨꯗꯤ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯖꯧ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯍꯨꯜꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ, ꯑꯩ ꯉꯝꯖꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯍꯨꯜꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯨꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯔꯥꯍꯨꯜꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯔꯥꯍꯨꯜ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯍꯨꯜꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯊꯤꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯀꯥ ꯑꯗꯣ ꯐꯪꯂꯤ꯫ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗꯗꯤ ꯑꯅꯥꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯔꯥꯍꯨꯜꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ, ꯊꯣꯛꯈꯤꯕꯒ ꯑꯅꯥꯕ ꯑꯃꯗꯨ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜ ꯆꯪꯂꯛꯄꯗꯨꯗ ꯑꯅꯥꯕ ꯑꯗꯨꯒꯤ ꯁꯦꯕꯥꯔꯤ ꯑꯗꯨꯅ ꯀꯅꯥ ꯍꯪꯕꯅꯣ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯕꯨ ꯔꯨꯝ ꯑꯣꯟꯅꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯑꯧ ꯍꯣꯏ ꯔꯨꯝ ꯑꯣꯟꯅꯔꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯂꯦꯡ ꯂꯦꯡꯗꯨꯅ ꯌꯦꯡꯂꯒ ꯏꯕꯦꯝꯃ, ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ, ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯣꯞ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ, ꯏꯃꯥꯗꯨꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯍꯧꯔꯤ, ꯏꯃꯥꯅ ꯄꯤꯔꯛꯄ ꯈꯨꯗꯣꯞꯅꯤ, ꯁꯦ ꯁꯤꯗ ꯊꯅꯝꯃꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯏꯀꯣꯛ ꯀꯣꯛꯄ ꯇꯦꯕꯜ ꯑꯃꯒꯤ ꯃꯊꯛꯇ ꯈꯨꯗꯣꯞ ꯑꯗꯣ ꯊꯝꯃꯤ꯫ ꯔꯥꯍꯨꯜꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯏꯉꯛ ꯉꯛꯏ, ꯑꯗꯨꯕు ꯔꯥꯍꯨꯜꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯤꯁꯤꯕꯨ ꯈꯔꯁꯨ ꯉꯥꯎꯕ ꯖꯥꯠꯂꯥ, ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀꯥꯗ ꯂꯩꯕ ꯑꯉꯥꯎꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ, ꯁꯅꯥꯒꯤ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯏꯕꯦꯝꯃ ꯅꯉꯣꯟꯗ ꯄꯤꯔꯕꯅꯤꯀꯣ, ꯏꯃꯥꯗꯨꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯍꯧꯕꯅꯤ ꯀꯥꯀꯥ ꯍꯥꯏꯗꯅ ꯍꯥꯏꯔꯒ ꯊꯅꯝꯂꯤꯕ ꯑꯁꯤꯕꯨ ꯃꯁꯤꯕꯨꯈꯔꯁꯨ ꯉꯥꯎꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ꯫ ꯑꯗꯨꯝꯅ ꯈꯨꯗꯣꯞ ꯑꯗꯨꯗ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯤꯉꯩ ꯈꯨꯗꯣꯞ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯈꯠꯂꯛꯏ, ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯈꯨꯗ꯭ꯔꯣꯡ ꯂꯥꯎꯅ ꯇꯥꯔꯛꯏ꯫ ꯈꯨꯗꯣꯞ ꯑꯗꯨꯅ ꯄꯥꯏꯈꯠꯂꯒ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯥꯏꯕꯗꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯏꯄꯥ ꯄꯥꯈꯠꯅꯩ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒꯗꯤ ꯈꯨꯗꯣꯞ ꯑꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯒꯣꯔꯣꯡ ꯑꯁꯨꯝ ꯑꯣꯟꯗꯨꯅ ꯂꯥꯛꯂꯒ ꯀꯥ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯕ ꯀꯥꯆꯤꯜ ꯑꯃꯗ ꯆꯪꯁꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯒꯗꯤ ꯀꯥꯔꯛ ꯑꯃ ꯂꯩꯔꯝꯕꯗꯒꯤ, ꯍꯥꯏꯕꯗꯤ ꯆꯦꯈꯥꯏꯕ ꯀꯥꯔꯛ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯆꯦꯈꯥꯏꯕ ꯀꯥꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯨꯗꯣꯞ ꯑꯗꯣ ꯆꯪꯁꯤꯟꯈꯤ, ꯇꯥꯁꯤꯟꯈꯤ꯫ ꯉꯍꯥꯟ ꯃꯈꯩ ꯁꯨ ꯎꯔꯨꯗꯕ ꯆꯦꯈꯥꯏꯕ ꯀꯥꯆꯤꯜ ꯑꯗꯨꯗ ꯈꯨꯗꯣꯞ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯒꯣꯔꯣꯡ ꯑꯣꯟꯗꯨꯅ ꯂꯥꯛꯂꯒ ꯇꯥꯁꯤꯟꯈꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯥꯛꯂꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯀꯥ ꯑꯁꯤꯗ ꯂꯩꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯅꯤ, ꯕꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯔꯥꯍꯨꯜꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯈꯤꯗ꯭ꯔꯤ꯫ ꯁꯣꯝꯗꯗꯤ ꯔꯥꯍꯨꯜ ꯑꯗꯣ ꯃꯌꯨꯝ ꯌꯧꯅꯕ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯔꯥꯍꯨꯜꯒꯤ ꯃꯁꯥꯗ ꯇꯝꯅꯔꯝꯕ, ꯍꯥꯏꯕꯗꯤ ꯑꯀꯤ ꯑꯈꯪ ꯄꯤꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯝꯕꯗꯣ ꯇꯞꯅ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ꯫ ꯊꯥ ꯑꯃ ꯐꯥꯔꯕ ꯃꯇꯨꯡꯗ ꯔꯥꯍꯨꯜ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯍꯩꯖꯤꯜꯂꯤꯕ ꯑꯗꯣ ꯁꯦꯡꯗꯣꯛꯅꯕ ꯑꯃꯗꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯁꯤ ꯊꯣꯏꯗꯣꯛꯄ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯔꯥꯍꯨꯜ ꯉꯁꯤꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯃꯪꯒꯨꯝꯂꯕ ꯑꯃꯗꯤ ꯀꯔꯤꯅꯣ ꯈꯪꯗꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯣ ꯃꯔꯛꯇ ꯑꯗꯨꯝꯗꯤ ꯅꯤꯡꯁꯤꯡꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫